nupa moina confidence yaudaba habje akhoi punchigi hiram khudimukta mangjarakaniba nupi gi matang dani khangde akhoi gi thabak gi matang dani khangde adagidi mi ena wari sana badani khangde confidence yaudra gadina akhoi de disadvantage ngakta lerakaniba amaronda muko akhoi je confidence leragadi akhoi da advantage mayam am lerakaniba for example nupi gi matang dani khangde nupi ga je ko nang apa propose to ni nupi ma leiba matamda nang confidence leina adu salawna ai nang pame nung si ga adu irai laina haiba ngamganiba adagi thabak ka je ko nang na sana pamjaba thabak je phangane sigi thabak je oidaba yade khanga confidence laina ne honaba ngamgani ba mi ano baga dum fajana wari sanaba ngamgani aduna nangda opportunity anu mayam phangane ba ko si khakta na tana topa kana ba mayam ju lai gre ba ko aduna nupa moina khodi confidence lai tab je sumya yade ba ngasi gi video ji ne yengi menang je nangi confidence je kamaina boost to kane habdo ai hajar ke ba ma posiba mayam ai min khumujam star san kawe ai je inkhala ko matam tines ki horo pa je sedadi ai je confidence adum lai me ko haidi ai je pitru ga dipi aga mi marak ta ga pulma dai ki dabi imana ba ga lang na khotana adum confidence leba mi am oir me ko adubu sigi je kamaina change lakige have matam ji aina kitang hena mature sila aina kitang gyan ta khalak pa tare class 10 ga lor pagi timing je sidai je pura loss oir ga lai mane ko ai je porn de dik chura ga lai me game de je mobile legend de je dik chura ga lai me ai je thibong warak pangam da bagi ai ki figure je pura sabana sa ga lai me noiten te la ga lai me ko yam thi na figure je ka ga lai me ko ai ngon da lokhat ni ngai yaw yawam je aduna ai je yam thi ni insecure ba nu pa ma oir ga lai me ko imana ba ga pun ma da han je lang da khot ni yam tor ma ga do mi khare yam ga pulak ma da ji mana ba ga pun ma da ne tumina lei ba ho ga leba mi na kitang wari sana ma da ai ngon da onjal la go ina ai ngon da phagi jogai ga tor ba ai ngon yam thi ni insecure ba ma oir ba adagi di nupi gi matang haisine nupi je ina pedestal am da thamba ho ga leba pedestal am da thamba ha ga di ai ngon da gi hen boi da ning ba nupi ma je ko as phaja nupi ma le wari ga kitang sana ba hen ba aina thagat tana khotana adu maina sum to khalak pa thagat po khogat pa nupi je si ka ju ka de ba thagat pa khangna tana pedestal da thamba ha je ina ai isa ji di lower da ai isa ji sum han da ning jaba adu nupi ji na perfect oi ba gi ta ta ma je kem ta soi ba yaw da gi ta wari ga sana ma ta adu maina sum to ba ha tare sigi po je ai isa tum da han thane yeng jara ga nupi ne am thangat li je ko ai isa tum da insecure jaba confidence wat pa gi ne ba si nupi ne sup am pa ma na te ba moi da thagala ai di phatam ne adu da to ba mi je pam de ba nupi ne confidence level nu pa ji ne pam je aduna yare nupi gi matang je ma ju ko ai je forsa sala be si ma ju aduna confidence like taba nupa ma oir ga le me ba ise ko adu bo ai hoji tine isa ji improve to zero ga confidence aroi bi tha da ne hengal le ba boost to le ba ko for example nupi gi matang da ni khangde nupi ji ko aina pedestal tha na thamam ba do si nupi ji phai ko le na hoji ki wen di ai ngon da gi na pha ba nupi like tine sai tom na chap yu na tha je hoi ai ngon da ya bi rak ta ba or ai ne pa mi da ba adu no tongan ba ni ko adu bu ai ngon da gi di hen ma nupi like te ha ba je smaina ga tha ja ba le re adai thabak ki matang ga je ko ai ne pam ja ba thaba ma le ko si po je ngam ngani khala gi sai tom na confidence le na to khale ba ngam ju ngam me ko for example pi gi bu ma ai je english se hai bo he ta bo to yam na english ka fajana fluently ngang ba hai ba na te ba ko ai na practice to na ko english ki subtitle ha pa ga ai pisa lupa lising yang khaye na tan gre ba English ChatGPT gi mateng ga lawra adu aina confidence leina ne ko ai client da ai gi yamba le yamba condition ka do magi subtitle aina parami ne ba atop story time ga na le du aina subtitle parami ne ba sigi pari mem ja ai sa to na confidence leina moida no gi thabuk se to jarage bro yamba da ha ga thari ne ba adu gi poto ai english phajana yam hena hekta top level da lai ru di na te ba ai khara khamjaba khara do confidence leina tawra ai lupa lising yang khaye na tan gre ba english subtitle ha pa ga adagi di ka dawra opportunity gi matang je ai mi no no wari ki drebu ko lambi daga thingna buje ko ai ne cham cham boy ro kai moi da ki adum wari ji cham cham ne am confidence le ne sarwa ga me si ji ne ngon opportunity ke am ju hengal le ko aduna confidence am thini hengal e si gi confidence hengal e ja ai na ngasi ekta as ai kano ngasi gi confidence hengal age kan tak long na tor ge haing no ala hengal am madina te ba ai na khona jara pa dagi ne ba ai gi punsi je improve to jara pa dai ne ko confidence hengal e je ai na confidence hengal na bo hona da taw gi ba thaba khara le ko adu gi do ai ngasi gi video ji da me am da share to jara ke ko si gi thaba khai je ko ai thaba tare che to ke si gi thaba si gi manung da ama hek to ba hora ba nang improve to ba di hogala ne ba adu ga tare ma ka to ra ba nangi pusi da pura change to ra ni change ha ni ko confidence hengal ba kha kana te pura change to ka ne ai sa mak ai gi life ji change to ra ba ne ko si ga ji to ba da gi adu ra ga di ai hajara ge ko aha bo na nangi confidence hengal nam ja gym chalo yo thang lo gym chalo as simple as that si ye khak to ba hogala ko madan ne nangi pusi do confidence chu chu choi da bi hengal ka ne ba ai gi na ai am insecure ja ba ji ko ai sa na kamana mi ni yem da ai gi phibam ji ne ba ai gi phibam murti ya ta ne तेलगा नोइबा सिगिजे सिदने बाइजे याम थिन इनसिक्योर ओइजरिजे अखोइगी बॉडी जिदि चेंज तोबदि यारोइदबने चेंज तोबदि यारोइदबने हाबदि आई एग्जांपल आई सी गाड़ी जे देन पाम दे हाइजने तलाउना से स्माना
ꯂꯧꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦꯕ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯊꯝꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯗꯤ ꯆꯦꯟꯖ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯩ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯅꯨꯄꯤ ꯎꯅꯗꯣꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯁꯦ ꯅꯣꯏꯔꯒ ꯄꯨꯛꯀꯁꯦ ꯊꯣꯜꯂ ꯂꯩꯔꯦ ꯍꯥꯏꯔꯁꯦꯕ ꯑꯁ ꯑꯗꯨꯏꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯛ ꯊꯣꯟꯕꯅ ꯉꯥꯛꯇꯪ ꯂꯩꯍꯧꯔꯣꯀꯣ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯈꯨꯗꯛꯇ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯌꯥꯔꯣꯏꯕ ꯃꯇꯝ ꯆꯪꯒꯗꯕ ꯄꯣꯠꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒ ꯂꯩꯒꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯗꯅ ꯁꯦꯞ ꯇꯥꯗꯕꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯟꯐꯤꯗꯦꯟꯁ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯐꯤꯠ ꯑꯣꯏꯈꯠꯂꯛꯑꯕ ꯅꯁꯥꯒꯁꯦ ꯖꯤꯝ ꯁꯥꯟꯅꯧ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧ ꯈꯛ ꯍꯥꯏꯗꯕꯤꯗ ꯖꯤꯝ ꯑꯣꯏꯅ ꯁꯥꯡꯒꯠꯂꯣ ꯌꯣꯠ ꯑꯣꯏꯅ ꯊꯥꯡꯒꯠꯂꯣ ꯍꯥꯏꯁꯦ ꯔꯦꯖꯤꯁꯇꯦꯟ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯁꯜ ꯈꯔ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗꯁꯦ ꯄꯥꯝꯕꯣꯝꯒꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗꯅꯦ ꯏꯁꯥꯗ ꯐꯨꯔꯤꯠ ꯂꯤꯠꯄ ꯃꯇꯝꯗ ꯐꯤꯠ ꯑꯣꯏꯔꯛꯄ ꯃꯁꯀꯨꯂꯔ ꯈꯤꯇꯪ ꯑꯣꯏꯈꯠꯂꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯀꯝꯄꯜꯁꯔꯤ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯗꯤ ꯊꯦꯡꯅꯔꯕ ꯄꯣꯠꯅꯤꯀꯣ ꯑꯩꯅ ꯅꯣꯏꯔꯤꯉꯩꯗ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯋꯥꯠꯂꯝꯕꯗꯣ ꯍꯧꯖꯤꯛ ꯏꯁꯥ ꯐꯤꯠ ꯑꯣꯏꯈꯠꯂꯛꯄ ꯃꯇꯝꯗ ꯀꯟꯐꯤꯗꯦꯟꯁ ꯕꯨꯁ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯅꯪꯁꯨꯅꯦ ꯖꯤꯝ ꯁꯥꯟꯅꯕ ꯌꯣꯠ ꯊꯥꯡꯒꯠꯄ ꯍꯧꯕꯤꯌꯣꯕ ꯑꯅꯤꯁꯨꯕꯗ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯄ ꯍꯧꯕꯤꯌꯣ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯄꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯁꯤꯃꯁꯨ ꯑꯩꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯝꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯆꯥꯅꯦ ꯗ꯭ꯔꯦꯁꯀꯨꯝꯕꯒꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯐꯖꯅ ꯁꯦꯠꯄ ꯉꯝꯖꯔꯛꯇꯦꯕꯀꯣ ꯑꯩꯒꯤ ꯈꯔ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯒ ꯊꯣꯟꯕꯤꯕꯗꯣ ꯁꯦꯠꯄꯗꯣ ꯃꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯀꯩꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯗ꯭ꯔꯦꯁ ꯑꯇꯥꯡ ꯑꯇꯥꯡꯕ ꯌꯥꯝ ꯐꯖꯕ ꯈꯣꯠꯄꯒꯗꯤ ꯀꯩꯁꯨ ꯊꯣꯟꯕꯤꯔꯛꯇꯦꯕ ꯉꯝꯗꯦꯕꯀꯣ ꯁꯤꯒꯤꯁꯦ ꯗ꯭ꯔꯦꯁ ꯃꯣꯠꯄ ꯃꯇꯝꯗ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯣꯏ ꯂꯣꯏ ꯈꯪꯉꯝꯕꯅꯤꯗ ꯁꯤꯕꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯔꯤꯔꯅꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯥꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯟꯐꯤꯗꯦꯟꯁ ꯕꯨꯁ ꯇꯧꯔꯛꯄꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯃꯁꯥ ꯅꯥꯟꯕ ꯃꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯀꯣ ꯅꯨꯄꯤꯗꯁꯨ ꯃꯉꯥꯏꯔꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯒ ꯍꯥꯏꯅꯩꯗꯨꯅꯤ ꯑꯁ ꯅꯥꯟꯈ꯭ꯔꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯏꯁꯄꯣꯔꯠꯁ ꯇꯥꯏꯌꯦꯒ ꯍꯥꯏꯅꯔꯤꯁꯨ ꯅꯨꯄꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯑꯩꯈꯣꯏꯁꯤ ꯇ꯭ꯔꯥꯏꯕ ꯑꯃꯅꯤꯀꯣ ꯃꯤ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯁꯦ ꯖꯤꯕꯅꯦꯕ ꯑꯩꯈꯣꯏꯗ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯐꯖꯩ ꯍꯥꯏꯒꯅꯤ ꯊꯤ ꯍꯥꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯀꯦ ꯃꯤꯅ ꯈꯔ ꯄꯣꯁ ꯇꯥꯅꯕ ꯐꯖꯩ ꯍꯥꯏꯔꯛꯅꯕ ꯑꯣꯔ ꯌꯦꯡꯅꯤꯡꯅꯕꯅ ꯇꯧꯕ ꯑꯗꯨ ꯀꯔꯤꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯤꯗ ꯍꯣꯏ ꯅꯪꯅ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯁꯣꯏꯀꯣ ꯑꯗꯨꯃꯛꯄꯨ ꯃꯤꯅ ꯐꯖꯩꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯄꯥꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯄ ꯍꯧꯕꯤꯌꯣꯕꯀꯣ ꯅꯪ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯩꯁꯨ ꯃꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯦꯁꯁꯦ ꯍꯥꯟꯅꯒ ꯌꯦꯡꯅꯔꯝꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯛꯑꯦ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯏꯁꯥ ꯄꯩꯁꯥ ꯇꯥꯟꯖꯔꯕꯅꯤꯅ ꯗ꯭ꯔꯦꯁꯁꯦ ꯅꯥꯟꯈꯠꯂꯛꯄ ꯍꯧꯖꯔꯛꯑꯦꯕꯀꯣ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯠꯄ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛꯁꯦꯀꯣ ꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯠꯄ ꯍꯧꯔꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯁꯤꯡꯒꯤ ꯌꯣꯟꯕꯒꯤ ꯇꯧꯋꯦꯕꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯖꯩꯒꯒꯤ ꯁꯤꯡꯁꯤ ꯁꯥꯗꯣꯏꯅꯦꯕ ꯌꯥꯝ ꯊꯤꯅ ꯃꯣꯠꯄ ꯊꯕꯛꯅꯦꯕ ꯂꯦꯕꯔꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯡꯁꯦ ꯈꯥꯏꯔꯅꯤ ꯃꯀꯨꯞ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯇꯧꯁꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯃꯣꯠꯂꯦꯕꯀꯣ ꯁꯤꯁꯦ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜꯗ ꯊꯥꯕ ꯆꯠꯂꯦꯕ ꯑꯩꯁꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯆꯠꯄꯁꯤꯗꯅꯦ ꯃꯇꯦꯛ ꯑꯃꯈꯛ ꯑꯣꯏꯔꯁꯨꯅꯦ ꯃꯤꯅ ꯑꯩ ꯃꯣꯠꯂꯒ ꯂꯩꯕꯗꯣ ꯎꯔꯗꯤ ꯏꯀꯥꯏꯖꯩꯌꯦꯅꯅꯦꯀꯣ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯎꯞꯁꯜꯂꯒꯗꯤ ꯆꯠꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯎꯞꯁꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯆꯤꯡꯖꯩꯈ꯭ꯔꯅꯤ ꯃꯤꯅ ꯎꯗꯅꯕ ꯍꯣꯠꯅꯩꯑꯕ ꯍꯥꯏꯗꯤ ꯃꯣꯠꯂꯒ ꯂꯩꯕꯗꯣ ꯏꯁꯥ ꯏꯇꯣꯝꯇ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯄꯅꯦꯕ ꯑꯗꯣ ꯗ꯭ꯔꯦꯁ ꯅꯥꯜꯂꯒ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯑꯩꯅ ꯄꯥꯝꯕ ꯑꯩꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯒꯁꯨ ꯌꯥꯔꯦ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯁꯜꯂꯒ ꯂꯩꯔꯨꯒꯦ ꯀꯥꯏ ꯋꯥꯔꯤꯗꯣꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯛꯀꯅꯦꯕ ꯑꯗꯨꯅ ꯗ꯭ꯔꯦꯁ ꯅꯥꯟꯕ ꯍꯧꯕꯤꯌꯣꯕꯀꯣ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯇꯣ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯒꯠꯅꯕꯁꯦ ꯅꯃꯥꯟꯅꯕ ꯇꯤꯟꯅꯧꯕꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕ ꯌꯥꯎꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯥꯁꯀꯨꯂꯤꯟ ꯏꯅꯔꯖꯤꯁꯦ ꯂꯩꯇ꯭ꯔꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯕ ꯁꯔꯀꯜ ꯑꯃ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇꯅꯦ ꯂꯩꯒꯅꯦꯕ ꯑꯗꯨꯝ ꯁꯣꯟꯖꯨꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯏꯅꯔꯖꯤ ꯈꯔꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯏꯃꯥꯟꯅꯕ ꯃꯥꯁꯀꯨꯂꯤꯟ ꯏꯅꯔꯖꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯅꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯊꯦꯡꯅꯕ ꯂꯣꯟ ꯋꯣꯜ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤꯀꯣ ꯂꯣꯟ ꯋꯣꯜ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯗꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯆꯦꯂꯦꯟꯖ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯒ꯭ꯔꯣ ꯇꯧꯋꯦꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯖꯤꯝꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯣꯠꯁꯦꯀꯣ ꯅꯪ ꯑꯗꯨꯒꯤ ꯌꯣꯠꯇꯣ ꯍꯦꯛ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯗꯤ ꯀꯦꯖꯤ 100 ꯐꯝꯕ ꯉꯝꯗ꯭ꯔꯗꯤ ꯁ꯭ꯀ꯭ꯋꯥꯠꯇ ꯅꯪ ꯒꯦ ꯑꯣꯏꯔꯕꯅꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯅꯃꯥꯟꯅꯕꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯄꯣꯠꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯁꯦ ꯑꯗꯨꯅ ꯅꯪ ꯅꯁꯥꯅꯗꯣꯝꯗ ꯒ꯭ꯔꯣꯁꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯀꯟꯐꯤꯗꯦꯟꯁꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯗ ꯅꯠꯇꯅ ꯅꯪ ꯅꯇꯣꯝꯗ ꯇꯧꯖꯕ ꯊꯕꯛ ꯑꯃꯒ ꯅꯃꯥꯟꯅꯕꯒ ꯇꯧꯃꯤꯟꯅꯕ ꯊꯕꯛ ꯑꯃꯒ ꯅꯪ ꯀꯟꯐꯤꯗꯦꯟꯁ ꯀꯅꯥꯅ ꯌꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯅꯦ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔꯣ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯕ ꯑꯣꯏꯔꯣ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃꯕꯨ ꯄꯤꯒꯦꯕ ꯉꯍꯥꯟ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯄꯨꯜꯂ ꯂꯩꯔꯤꯉꯩꯗ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄꯀꯣ ꯑꯗꯨꯗ ꯀꯩ ꯍꯥꯏꯔꯤꯅꯣꯅ ꯍꯪꯕꯗ ꯃꯥꯅ ꯀꯩꯅꯣ ꯌꯨ ꯊꯛꯎꯁꯦ ꯍꯥꯏꯔꯤꯅꯦꯅ ꯍꯥꯏꯕ ꯁꯤꯐꯪꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯨ ꯊꯛꯎꯁꯦꯅ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏ ꯑꯁ ꯅꯪ ꯅꯃꯥꯟꯅꯕꯁꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯅꯦ ꯅꯉꯣꯟꯗ ꯍꯧꯔꯛꯏꯁꯦꯅ ꯑꯗ ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕꯩ ꯋꯥꯔꯤ ꯅꯠꯇꯦꯗ ꯃꯣꯏ ꯑꯃꯅꯤ ꯈꯛꯀ ꯊꯛꯄꯗꯨꯗꯤ ꯇꯜꯂꯤꯖꯥꯠꯅꯤ ꯑꯩꯈꯣꯏ ꯈꯔ ꯌꯥꯝꯃꯗꯤ ꯃꯁꯥꯗꯁꯨ ꯀꯟꯐꯤꯗꯦꯟꯁ ꯂꯩꯗꯅ ꯈꯨꯟꯗꯒ ꯆꯪꯉꯒ ꯐꯥꯔꯒꯁꯨ ꯄꯨꯂꯤꯁꯇ ꯀꯟꯐꯤꯗꯦꯟꯁꯁꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅꯕꯨ ꯍꯥꯏꯌꯦꯕ ꯌꯦꯡꯉꯣꯕ ꯌꯨ ꯊꯛꯄꯗꯨꯗꯕꯨ ꯃꯤ 2 ꯊꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏ 3-4 ꯊꯛꯄꯗꯨꯅ 4-5 ꯊꯛꯄꯗꯨꯅ ꯍꯦꯟꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯈꯠꯂꯛꯏꯅꯦꯕ ꯐꯠꯇꯕꯗꯕꯨꯗꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯦꯀꯣ ꯑꯩ ꯀꯣꯛꯁꯤꯗ ꯁꯠ ꯂꯥꯎꯅ ꯊꯣꯛꯂꯛꯄꯒꯤꯅꯦ ꯑꯩ ꯑꯐꯕꯗ ꯄꯤꯅꯤꯡꯉꯦꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯠꯇꯕꯗ ꯄꯤꯈ꯭ꯔꯦꯀꯣ ꯄꯤꯕꯕꯨꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦꯀꯣ ꯏꯃꯥꯟꯅꯕꯒ ꯁꯔꯀꯜ ꯑꯃ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯅꯪ ꯒ꯭ꯔꯣ ꯇꯧꯔꯛꯀꯅꯦꯕ ꯄ꯭ꯂꯁ ꯀꯟꯐꯤꯗꯦꯟꯁꯁꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯅ ꯅꯃꯥꯟꯅꯕ ꯇꯤꯟꯅꯧꯀꯣ ꯅꯨꯄꯥꯅ ꯅꯃꯥꯟꯅꯕ ꯇꯤꯟꯅꯗꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯝ ꯌꯨꯝꯗꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯅꯣ ꯃꯤꯒ ꯏꯄꯨꯟ ꯄꯨꯟꯗꯕꯗꯣ ꯑꯗꯨ ꯅꯨꯄꯥꯅ ꯀꯟꯐꯤꯗꯦꯟꯁ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯅꯃꯥꯟꯅꯕ ꯇꯤꯟꯅꯒꯗꯕꯅꯦꯕ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯒꯠꯅꯕ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯒꯦꯠ ꯑ ꯍꯣꯕꯤ ꯅꯪꯒꯤ ꯍꯣꯕꯤ ꯑꯃ ꯊꯝꯖꯧꯕ ꯅꯪ ꯅꯁꯥꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯖꯥꯒꯤ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯣ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯤ ꯑꯌꯥꯝꯕꯈꯩꯁꯦ ꯊꯕꯛ ꯊꯧꯔꯝ ꯂꯥꯏꯔꯤꯛꯄꯨ ꯇꯝꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯏꯁꯥꯒꯤ ꯖꯣꯕ ꯑꯃ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯑꯋꯥꯕꯅ ꯌꯥꯝ ꯌꯥꯝꯕꯅꯦꯕ ꯑꯩꯈꯣꯏꯁꯦ
ꯍꯣꯠꯅꯕꯕꯨꯗꯤ ꯀꯟꯖꯔꯒꯁꯨꯀꯣ ꯑꯋꯥꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯕꯤ ꯑꯃ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯁꯦ ꯔꯤꯂꯦꯛꯁ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯩꯁꯦ ꯑꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯎꯔꯛꯄ ꯉꯝꯃꯛꯀꯅꯦꯕ ꯅꯠꯇꯕꯤꯗ ꯅꯪꯒꯤ ꯖꯣꯕ ꯅꯪꯒꯤ ꯍꯦꯛꯇꯤꯛꯀ ꯍꯥꯏꯅꯕ꯭ꯔꯥ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯁꯦ ꯍꯦꯛꯇꯤꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯏꯪꯂꯤꯁꯁꯤ ꯌꯧꯔꯦ ꯀꯥꯎꯁꯜꯂꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯤꯜꯂꯒ ꯂꯩꯕ ꯃꯇꯝ ꯕꯤꯖꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃ ꯑꯣꯏꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯕꯤ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯤꯂꯦꯛꯁ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯐꯁꯦ ꯐꯖꯅ ꯌꯦꯡꯕ ꯉꯝꯃꯛꯀꯅꯤ ꯑꯗꯒꯤꯗꯤ ꯒ꯭ꯌꯥꯟꯁꯦ ꯍꯦꯟꯅ ꯇꯥꯈꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯍꯦꯟꯅ ꯀꯟꯐꯤꯗꯦꯟꯁꯁꯦ ꯑꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤꯀꯣ ꯊꯕꯛ ꯆꯤꯟꯖꯔꯒꯁꯨ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯂꯩꯔꯤꯅꯤꯀꯣ ꯊꯕꯛꯇꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯂꯨꯞꯄꯒ ꯂꯩꯕ ꯅꯠꯇꯕ ꯅꯪꯒꯤ ꯍꯣꯕꯤꯗꯣ ꯑꯃ ꯊꯝꯖꯔꯒ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯐꯖꯅ ꯎꯔꯛꯄ ꯉꯝꯃꯛꯀꯅꯤ ꯔꯤꯂꯦꯛꯁ ꯇꯧꯔꯒ ꯁꯤꯒꯤꯁꯤꯅ ꯀꯟꯐꯤꯗꯦꯟꯁꯁꯨ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯔꯛꯄꯅꯦꯕꯀꯣ ꯅꯪ ꯂꯥꯏ ꯌꯦꯛꯄ ꯌꯥꯏ ꯑꯗꯒꯤꯗꯤ ꯖꯤꯝ ꯁꯥꯟꯅꯕ ꯌꯥꯏ ꯖꯤꯝꯁꯦ ꯑꯩꯒꯤꯗꯤ ꯍꯣꯕꯤ ꯑꯣꯏꯅ ꯑꯣꯏꯔꯤꯅꯤꯀꯣ ꯖꯤꯝ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯩꯗꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯩ ꯏꯁꯩ ꯁꯛꯄ ꯌꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯀꯣ ꯁꯤꯗꯒꯤ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯂꯩꯔꯒꯅꯦ ꯍꯣꯕꯤ ꯑꯣꯏꯅ ꯊꯝꯕꯤꯌꯣꯕ ꯑꯗꯨꯝ ꯅꯪꯒꯤ ꯍꯣꯕꯤ ꯑꯃ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗ ꯀꯟꯐꯤꯗꯦꯟꯁ ꯕꯨꯁ ꯇꯧꯕꯅꯦ ꯑꯗꯨꯅ ꯍꯣꯕꯤꯗꯤ ꯂꯩꯕꯤꯌꯣꯕ ꯃꯉꯥꯁꯨꯕꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯅꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯧꯕ ꯅꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯔꯛꯄꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯤꯗꯤꯀꯣ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯒ ꯏꯁꯥꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯁꯤꯒ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯅꯤ ꯀꯟꯐꯤꯗꯦꯟꯁꯀꯤ ꯃꯇꯥꯡꯗꯒꯤꯗꯤ ꯑꯗꯒꯤꯗꯤ ꯄꯩꯁꯥꯁꯦ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥꯈꯩꯗꯁꯨ ꯂꯣꯏꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯖꯤꯝ ꯁꯥꯟꯅꯧ ꯍꯥꯏꯗꯣ ꯅꯪ ꯅꯣꯏ ꯃꯃꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯕ ꯑꯣꯏꯔꯗꯤ ꯐꯔꯦꯕ ꯑꯗꯣ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯔꯦ ꯑꯩ ꯏꯁꯥꯃꯛꯇꯣ ꯄꯩꯁꯥ ꯂꯩꯔꯛꯇꯦꯕ ꯑꯗꯨꯒꯤꯗꯣ ꯄꯩꯁꯥꯗꯣ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥꯗꯣ ꯇꯥꯟꯖꯔꯀꯥꯟꯗ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯒ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯅ ꯒ꯭ꯔꯣ ꯂꯩꯅꯦꯕ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯣ ꯍꯥꯏꯕꯗꯣ ꯗ꯭ꯔꯦꯁ ꯁꯦꯠꯂꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯈꯪꯉꯤꯅ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯄꯣꯁ ꯇꯥꯔꯒꯗꯤ H&Mꯒꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅꯒ ꯑꯩꯁꯨ ꯌꯦꯡꯉꯦꯕꯀꯣ ꯌꯦꯡꯕꯗꯤ ꯑꯗꯣ ꯄꯩꯁꯥꯗꯣ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯩꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯦꯠꯆꯔꯤꯁꯦ ꯑꯩꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕꯅꯦꯕ ꯑꯩ ꯈꯣꯏ ꯀꯩꯗꯧꯔꯦ ꯍꯥꯟꯅꯗꯤ ꯀꯩꯗꯧꯔꯦ ꯁꯦꯀꯦꯟ ꯍꯦꯟꯒ ꯑꯣꯏꯅ ꯁꯦꯠꯂꯝꯃꯦꯕ ꯑꯁꯦꯡꯕꯅꯤꯀꯣ ꯁꯦꯀꯦꯟ ꯍꯦꯟ ꯁꯤꯗꯒ ꯔꯤꯋꯥꯝ ꯇꯧꯏꯅꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯔꯤꯋꯥꯝ ꯇꯧꯖꯔꯛꯇꯕ ꯑꯩꯁꯦꯀꯣ ꯏꯀꯥꯏꯕꯁꯤ ꯍꯩꯅꯗꯕꯁꯤꯗꯤ ꯃꯇꯦꯛ ꯑꯃꯀꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯔꯤꯋꯥꯝꯗꯤ ꯅꯠꯇꯦꯕ ꯇꯧꯏꯅꯤ ꯁꯦꯀꯦꯟ ꯍꯦꯟ ꯁꯦꯠꯄꯒꯤ ꯑꯗꯣ ꯑꯩ ꯁꯦꯠꯅꯤꯡꯗꯅ ꯁꯦꯠꯄ꯭ꯔꯅꯦ ꯄꯩꯁꯥ ꯂꯩꯇꯕꯒꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯑꯍꯟꯕ ꯑꯩꯅ ꯁꯦꯠꯅꯤꯡꯕ ꯑꯩꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯖꯕ ꯑꯃꯨꯛ ꯁꯦꯠꯀꯠꯂꯦꯕ ꯑꯗꯣ ꯗ꯭ꯔꯦꯁꯁꯨ ꯅꯥꯟꯈꯠꯂꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯗ꯭ꯔꯦꯁ ꯅꯥꯟꯕ ꯀꯥꯏꯅꯒ ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯕ ꯌꯥꯒꯗ꯭ꯔꯅꯤ ꯅꯪ ꯈꯜꯂꯨꯅꯦ ꯅꯪꯅ ꯐꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯑꯒꯁꯨꯀꯣ ꯌꯥꯗꯕꯅꯤ ꯌꯥꯗꯕꯅꯤ ꯑꯗꯨꯃꯗꯤ ꯈꯪꯖꯔꯦꯀꯣ ꯑꯗꯨꯝ ꯑꯃꯟꯕ ꯃꯥꯜꯂꯒ ꯂꯩꯕꯗꯣ ꯍꯣꯏ ꯂꯥꯟ ꯇꯥꯕꯅꯤ ꯁ꯭ꯇꯦꯖ ꯑꯃꯗꯤ ꯂꯥꯟꯊꯣꯛ ꯇꯥꯕꯅꯤ ꯑꯗꯨꯃꯛꯄꯨ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯕꯤꯌꯨ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯩꯀꯥꯗꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯨꯟꯁꯤꯒꯤ ꯑꯦꯔꯤꯌꯥꯈꯩꯗꯁꯨ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯕꯤꯌꯣꯕ ꯅꯪ ꯀꯟꯐꯤꯗꯦꯟꯁ ꯂꯩꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯇꯔꯨꯛ ꯁꯨꯕ ꯑꯣꯏꯅꯀꯣ ꯁꯤꯁꯨ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯃꯤꯅꯅꯦ ꯀꯩ ꯍꯥꯏꯒꯤꯅꯤ ꯈꯣꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯂꯩꯒꯅꯨꯕ ꯃꯔꯨꯑꯣꯏꯅ ꯅꯣꯏ ꯃꯥꯒ ꯅꯣꯏ ꯕꯥꯒꯅ ꯅꯉꯣꯟꯗꯒ ꯖꯁ ꯇꯧꯔꯛꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯁ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯒꯗ꯭ꯔꯅꯦ ꯑꯣꯔ ꯑꯩꯈꯣꯏ ꯕꯥꯅ ꯌꯥꯒꯗ꯭ꯔꯅꯦ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝꯅ ꯌꯥꯒꯗ꯭ꯔꯅꯦ ꯀꯥꯏꯅꯒ ꯁꯤꯒꯤ ꯖꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯌꯣꯕ ꯃꯔꯝꯗꯤ ꯇꯧꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯇꯧꯔꯛꯑꯗꯕꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯗ ꯑꯃ ꯂꯩꯀꯣ ꯑꯩꯅ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯇꯝꯗ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯛꯅꯕꯅ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯅꯪ ꯅꯣꯏ ꯃꯥꯒ ꯅꯣꯏ ꯕꯥꯒꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯩꯌꯦꯅ ꯈꯟꯖꯔꯛꯄꯁꯦ ꯍꯥꯏꯗꯤ ꯅꯪ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯐꯩ ꯀꯥꯏꯅꯒ ꯍꯥꯏꯍꯟꯅꯤꯡꯕꯁꯦ ꯁꯤꯃꯗꯤ ꯑꯄꯥꯝꯕꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯃꯛꯄꯨ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯪ ꯅꯁꯥꯅ ꯇꯧꯅ ꯐꯩꯌꯦꯅ ꯈꯟꯖꯔꯒ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯅꯣꯏ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯇꯣꯛꯊꯣꯛꯀꯗꯕ ꯅꯠꯇꯦꯕ ꯑꯗꯒꯤꯗꯤ ꯇꯧꯔꯔꯣꯏꯗꯕ ꯅꯠꯇꯦꯕ ꯅꯪ ꯅꯁꯥꯅ ꯇꯧꯅ ꯆꯨꯝꯃꯦꯅ ꯈꯟꯖꯔꯒꯗꯤ ꯇꯧꯕ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯄꯥꯡꯅ ꯇꯥꯔꯨꯅꯨ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯖꯁ ꯇꯧꯔꯛꯀꯗꯣꯏꯁꯦ ꯅꯣꯏ ꯃꯥꯒ ꯅꯣꯏ ꯕꯥꯒꯁꯤꯅꯦꯕꯀꯣ ꯑꯗꯣ ꯃꯤꯅ ꯖꯁ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝ ꯖꯁ ꯇꯧꯔꯛꯑꯗꯕꯅꯦꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯣꯏ ꯃꯥꯅꯗꯤ ꯆꯨꯝꯃꯦꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕ ꯅꯣꯏ ꯕꯥꯅꯗꯤ ꯂꯥꯜꯂꯦꯅꯕꯨ ꯈꯜꯂꯝꯕ ꯌꯥꯏꯑꯕ ꯁꯤꯒꯤꯁꯤꯗ ꯅꯪꯅꯀꯣ ꯃꯣꯏꯒꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯇꯥꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯦꯞꯇꯣꯏꯔꯒꯗꯤ ꯅꯪꯅ ꯇꯧꯗꯕ ꯂꯦꯞꯇꯣꯏꯔꯒꯗꯤ ꯌꯥꯔꯣꯏꯕ ꯅꯣꯏ ꯃꯥꯒꯤ ꯂꯧꯗꯣꯏꯔꯣ ꯅꯣꯏ ꯕꯥꯒꯤ ꯂꯧꯗꯣꯏꯔꯕ ꯑꯣꯄꯤꯅꯤꯌꯟꯁꯦ ꯐꯅꯌꯥꯝ ꯈꯦꯠꯅꯔꯝꯃꯅꯦꯕ ꯅꯪꯒꯤꯅꯦ ꯀꯩꯅꯣ ꯅꯣꯏ ꯆꯦ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯅꯣꯏ ꯗꯥ ꯂꯩꯔꯝꯃꯦ ꯍꯥꯏꯁꯤꯅꯦ ꯃꯣꯏꯅ ꯑꯃꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯑꯃꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯨꯝ ꯂꯧꯔꯒ ꯂꯩꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯐꯩꯌꯦꯅ ꯈꯟꯒꯗ꯭ꯔꯥ ꯑꯣꯔ ꯃꯤꯅ ꯑꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯅꯪ ꯀꯟꯐꯤꯗꯦꯟꯁ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯅꯪ ꯅꯁꯥꯅ ꯇꯧꯅꯅꯦ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯆꯨꯝꯃꯦꯅ ꯈꯜꯂꯒ ꯇꯧꯒꯥꯏꯌꯣꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯤ ꯃꯉꯥꯅꯦ ꯂꯩꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯇꯣꯝꯕ ꯂꯥꯏꯔꯤꯛꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ ꯃꯤꯅꯦ ꯑꯩꯅꯀꯣ ꯑꯩ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯃꯦꯇ꯭ꯔꯤꯛ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯁꯨ ꯇꯨꯌꯦꯜꯞꯇꯁꯨ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯑꯗꯨꯁꯨ ꯁꯤꯜꯂꯒ ꯊꯥꯕꯗ ꯑꯦꯛꯖꯥꯝꯗ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗꯨꯗꯐꯥꯎ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯑꯣꯏꯔꯕꯅꯦ ꯍꯩꯇꯕꯩ ꯆꯥꯡꯗꯤ ꯌꯦꯡꯉꯣ ꯑꯗꯒꯤꯗꯤ BA ꯁꯤꯜꯂꯒ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯩꯁꯤꯅ ꯑꯇꯣꯝꯕꯁꯨ ꯑꯣꯏꯔꯤꯅꯤ ꯂꯥꯏꯔꯤꯛꯁꯨ ꯈ꯭ꯋꯥꯏ ꯍꯩꯇ꯭ꯔꯤꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯊꯥꯖꯕꯁꯦ ꯀꯩꯁꯨ ꯃꯣꯏ ꯑꯍꯥꯟꯕꯗ ꯂꯩꯔꯝꯗꯦꯕ ꯑꯩ ꯈꯪꯉꯦꯕ ꯁꯤꯃꯗꯤ ꯃꯣꯏ ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯉꯥ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅꯦ ꯊꯥꯖꯩꯁꯦ ꯃꯣꯏ ꯃꯔꯤ ꯑꯃꯇꯕꯨ ꯊꯥꯖꯗꯦꯕ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯖꯣꯕ ꯑꯃ ꯇꯧ ꯀꯥꯏꯅꯒ ꯑꯩ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦꯕ ꯃꯣꯏꯅ ꯉꯥꯡꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯔꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯄꯩꯁꯥ ꯇꯥꯟꯖꯅꯕ ꯍꯣꯠꯅꯖꯔꯦ ꯍꯧꯖꯤꯛ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯦꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯅ ꯉꯝꯒꯅꯤ ꯈꯟꯕ ꯄꯣꯠꯇꯣ ꯑꯩ ꯃꯣꯏꯒꯤ ꯃꯋꯥ ꯂꯧꯗꯕꯤꯗ ꯇꯧꯋꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯣꯏ ꯏꯃꯥ ꯅꯪ ꯅꯋꯥ ꯂꯧꯗꯦꯅ ꯍꯥꯏꯔꯨꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯊꯝꯃꯒꯗꯕꯅꯤꯀꯣ ꯄꯂꯦꯝ ꯄꯟꯊꯧ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯗꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨ ꯏꯁꯇꯥꯔꯁꯦ ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯦꯀꯣ ꯅꯃꯥ ꯅꯄꯥꯒ ꯎꯁꯤꯠꯇꯔꯝꯗꯣꯏꯕ ꯃꯤ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯇꯧꯗꯦꯀꯣ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯩ ꯄꯥꯛꯅ ꯂꯧꯗꯦꯕ ꯑꯩ ꯏꯁꯥꯅ ꯆꯨꯝꯃꯦꯅ ꯈꯟꯖꯕ ꯄꯣꯠꯇꯣ ꯇꯧꯔꯒ ꯑꯗꯨꯝ
ꯃꯥꯏꯁꯦ ꯄꯥꯛꯆꯔꯛꯑꯦꯕ ꯑꯩꯅ ꯉꯝꯅꯤ ꯈꯟꯕ ꯄꯣꯠ ꯀꯩꯗꯣ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯇꯧꯔꯒ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯀꯝꯄꯜꯁꯔꯤ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯁꯤꯃꯗꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦꯕꯀꯣ ꯁꯦꯠ ꯒꯣꯜꯁ ꯅꯪꯒꯤ ꯒꯣꯜꯁ ꯑꯃ ꯊꯝꯃꯣꯕꯀꯣ ꯑꯗꯨꯒꯅꯦ ꯋꯥꯔꯛ ꯍꯥꯔꯠ ꯐꯣꯔ ꯏꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯧꯕ ꯁꯤꯒꯤꯁꯤꯒꯤ ꯈ꯭ꯋꯥꯏ ꯐꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯒꯣꯜ ꯑꯃ ꯊꯝꯈ꯭ꯔꯒꯅꯦ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯗꯣꯄꯦꯃꯤꯟꯒꯁꯦ ꯑꯗꯨꯝ ꯐꯪꯉꯛꯑꯒ ꯈꯤꯇꯪꯒ ꯐꯪꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯁꯦ ꯅꯣꯡꯃꯗ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯅꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯇꯧꯕ ꯉꯝꯅꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯅꯪꯅ ꯄ꯭ꯂꯥꯟ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯅꯪꯁꯦ ꯉꯁꯤ ꯃꯤꯅꯤꯠ 5ꯒ ꯇꯧꯕ ꯉꯝꯃꯦꯕ ꯑꯍꯥꯟꯕ ꯍꯧꯕꯒꯤꯀꯣ ꯍꯌꯦꯡꯗꯒꯤ ꯅꯪꯁꯦ ꯃꯤꯅꯤꯠ 9ꯃꯨꯛꯀ ꯉꯝꯃꯦꯕ ꯑꯗꯨ ꯅꯪꯒꯤ ꯒꯣꯜ ꯊꯝꯖꯔꯒ ꯅꯪꯅ ꯋꯥꯔꯛ ꯉꯝꯅꯕ ꯍꯣꯠꯅꯈꯠꯂꯛꯄꯗꯣ ꯑꯩ ꯉꯁꯤ ꯃꯤꯅꯤꯠ 9 ꯉꯝꯃꯦ ꯃꯤꯅꯤꯠ 7 ꯉꯝꯃꯛꯑꯦ ꯑꯁ ꯀꯩꯅꯣ ꯃꯤꯅꯤꯠ 50 ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪꯁꯦ ꯅꯁꯥꯅꯇꯣꯟ ꯗꯣꯄꯦꯃꯤꯟꯒ ꯐꯪꯉꯒ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯌꯥꯝ ꯊꯤꯅ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯤꯒꯤꯁꯤಗೂ ꯃꯥꯡꯖꯕ ꯑꯃꯁꯨ ꯂꯩꯀꯣ ꯃꯥꯡꯖꯕꯗꯤ ꯅꯠꯇꯦ ꯁꯣꯏꯕ ꯍꯥꯏꯅ ꯑꯩꯗꯤ ꯁꯣꯏꯔꯦ ꯃꯥꯡꯖꯕ ꯅꯠꯇꯦ ꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯕ ꯍꯥꯏꯔꯒꯗꯤꯅꯦ ꯀꯩꯒꯨꯝꯕ ꯒꯣꯜꯁꯤꯗꯤ ꯊꯝꯃꯕ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯆꯦꯁꯤꯗ ꯊꯦꯠꯂꯤ ꯃꯌꯥꯝꯁꯦ ꯁꯤꯒ ꯊꯦꯠꯂꯦꯗꯅ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯊꯦꯠꯂꯦꯀꯣ ꯑꯩ ꯎꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯊꯦꯠꯂꯤꯅꯦꯕ ꯑꯩꯒꯤ ꯒꯣꯜ ꯁꯤꯅ ꯁꯤꯒꯤ ꯒꯣꯜꯁꯦ ꯊꯝꯃꯒꯅꯦ ꯅꯪꯅ ꯋꯥꯔꯛ ꯍꯥꯔꯠ ꯇꯧꯗ꯭ꯔꯕꯀꯣ ꯑꯣꯔ ꯐꯪꯅꯕ ꯍꯣꯠꯅꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯅꯁꯥꯗꯣꯝꯗ ꯀꯟꯐꯤꯗꯦꯟꯁꯇꯤ ꯍꯜꯂꯛꯀꯅꯤꯀꯣ ꯑꯩ ꯍꯟꯗꯛ ꯍꯜꯂꯦ ꯀꯩ ꯍꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ 22 ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯆꯍꯤ 12 ꯁꯨꯕꯒꯤ ꯀꯩꯅꯣ ꯇꯧꯗꯣꯔꯦ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯔꯅꯤ 65 days ꯆꯦꯂꯦꯟꯖ ꯑꯅ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯇꯤꯖꯥꯒꯤꯗꯤ ꯅꯠꯇꯦ ꯁꯣꯏꯔꯦ ꯀꯩꯗꯣ ꯉꯥꯡꯉꯤꯁꯤꯕꯣ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨ ꯉꯝꯃꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯆꯦꯂꯦꯟꯖ ꯇꯧꯔꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯩꯅ ꯑꯁꯤꯗ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯐꯅꯌꯥꯝ ꯍꯟꯊꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯦꯕ ꯑꯩꯅ ꯇꯧꯒꯅꯤꯅ ꯍꯥꯏꯔꯨꯔꯒ ꯑꯩ ꯁꯣꯏꯕꯄꯗꯣ ꯑꯗꯨꯗ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯆꯩꯑꯕ ꯃꯤꯅꯒ ꯅꯪꯅꯒ ꯍꯪꯉꯦ ꯍꯥꯏ ꯅꯪ ꯍꯥꯟꯅꯗꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯣꯏꯔꯦ ꯁꯥꯔ ꯅꯪꯕꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯅꯤ ꯍꯥꯏꯗꯥꯏꯅꯦꯒ ꯍꯥꯏꯕꯗ ꯑꯩ ꯑꯦꯛꯁꯀ꯭ꯌꯨꯁꯄꯨꯗꯤ ꯄꯤꯔꯛꯀꯅꯤꯀꯣ ꯑꯩ ꯗꯦꯡꯒꯤ ꯅꯥꯔꯨꯕꯩꯅꯤ ꯑꯗꯨ ꯑꯗꯥ ꯅꯥꯔꯨꯔꯦꯕ ꯑꯩ ꯅꯥꯕꯗꯤ ꯑꯗꯨꯃꯛꯄꯣ ꯑꯗꯨ ꯑꯦꯛꯁꯀ꯭ꯌꯨꯁꯅꯦꯕ ꯑꯗꯣ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯒ꯭ꯔꯣ ꯇꯧꯕ ꯑꯃꯃꯨꯛ ꯍꯥꯏꯒꯦꯕꯀꯣ ꯑꯩ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯇꯨꯗ ꯑꯩ ꯑꯃꯁꯨ ꯍꯥꯏꯈꯤꯕꯅꯦꯕ ꯄꯩꯁꯥꯁꯦ ꯑꯩꯅ ꯀꯌꯥꯅꯣꯃ ꯇꯥꯟꯒꯅꯤ ꯄꯩꯁꯥꯒꯤ ꯑꯃ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯩ ꯇꯥꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯐꯤꯗꯦꯟꯁ ꯑꯃꯨꯛ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯩꯅ ꯇꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯗꯨꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦꯕ ꯑꯩ ꯆꯦꯂꯦꯟꯖꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯇꯥꯟꯕ ꯀꯟꯅ ꯍꯣꯠꯅꯕꯗꯅꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯁꯣꯏꯔꯛꯏꯁꯦ ꯑꯗꯣ ꯐꯔꯦꯕ ꯁꯨꯃꯥꯏꯅ ꯅꯪ ꯅꯁꯥꯅꯇꯣꯝꯗꯒꯤꯅꯦ ꯒꯣꯜ ꯑꯃ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯀꯩ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯊꯥ 3 ꯂꯥꯏꯔꯤꯛ 3 ꯄꯥꯊꯣꯛꯄ ꯀꯥꯏꯅꯒ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯒꯤꯗꯤ ꯐꯤꯠ ꯑꯣꯏꯅꯕ ꯍꯣꯠꯅꯈꯠꯂꯛꯄ ꯖꯤꯝꯁꯦ ꯂꯦꯞꯇꯕꯤꯗ ꯅꯪꯁꯦ ꯖꯤꯝꯁꯦ ꯑꯃꯨꯛ ꯂꯦꯞꯇ ꯇꯧꯔꯝꯃꯦ ꯍꯥꯏꯔꯤꯁꯤꯅꯦ ꯍꯟꯗꯛꯇꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯔꯣꯏ ꯊꯥ 3ꯁꯦ ꯀꯥꯏꯅ ꯅꯪꯒꯤ ꯒꯣꯜ ꯑꯃ ꯊꯝꯕꯤꯕ ꯑꯗꯨꯅ ꯅꯪ ꯂꯦꯞꯇꯅꯕ ꯍꯣꯠꯅꯕꯤꯔꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯁ꯭ꯔꯦꯗꯦꯠ ꯑꯣꯏꯍꯟꯒꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯒꯣꯜꯁꯦ ꯊꯝꯃꯒꯅꯦ ꯀꯟꯅ ꯍꯣꯠꯅꯈꯠꯂꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯁꯦ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯊꯤꯅ ꯂꯩꯔꯛꯀꯅꯦꯕ ꯑꯗꯨꯒ ꯒꯣꯜꯗꯨꯁꯨ ꯐꯪꯕꯁꯨ ꯉꯝꯃꯛꯀꯅꯦꯕ ꯀꯟꯅ ꯍꯣꯠꯅꯔꯕꯅꯤꯅ ꯑꯗꯨꯗꯤ ꯋꯤꯟ ꯋꯤꯟ ꯁꯤꯆꯨꯋꯦꯁꯟꯅꯦꯕ ꯀꯟꯐꯤꯗꯦꯟꯁꯁꯨ ꯍꯦꯟꯒꯠꯂꯛꯄ ꯒꯣꯜꯁꯤꯁꯨ ꯐꯪꯒꯠꯂꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯐꯪꯉꯛꯑꯅꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯪ ꯅꯁꯥꯒꯤꯅꯦ ꯒꯣꯜꯁꯦ ꯊꯝꯖꯔꯒꯅꯦ ꯑꯗꯨꯒꯤꯗꯣ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯀꯝꯄꯜꯁꯔꯤ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯁꯤꯅꯦꯕ ꯋꯥꯔꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ ꯑꯩ ꯍꯥꯏꯒꯦ ꯀꯟꯐꯤꯗꯦꯟꯁ ꯌꯥꯎꯗꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅꯒ ꯁꯤꯃꯥꯗ ꯀꯩꯗ ꯎꯕꯗ ꯅꯔꯠꯀ ꯍꯥꯏꯅꯕ꯭ꯔꯥ ꯈꯤꯇꯪ ꯅꯨꯄꯤ ꯈꯤꯇꯪ ꯀꯔꯤ ꯈꯪꯗꯦꯅꯦ ꯊꯦꯛꯀꯣꯏꯒ ꯇꯧꯕ ꯏꯆꯝ ꯆꯝꯖꯕꯒ ꯃꯥꯟꯕꯁꯦ ꯁꯤꯃꯥꯗ ꯀꯩꯗꯒ ꯄꯨꯡꯌꯥ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤꯀꯣ ꯅꯨꯄꯥ ꯑꯌꯥꯝꯕ ꯑꯣꯏꯅ ꯍꯣꯏ ꯅꯪ ꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪ ꯂꯦꯝꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯃꯤꯁꯤꯗꯤ ꯅꯨꯄꯤꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯃꯣꯏꯕ ꯑꯗꯨꯅ ꯀꯟꯐꯤꯗꯦꯟꯁꯁꯦ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯉꯤꯕ ꯅꯪꯁꯨ ꯀꯟꯐꯤꯗꯦꯟꯁꯁꯦ ꯍꯦꯟꯒꯠꯂꯛꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯁꯥꯗꯣꯝꯗ ꯂꯩꯇꯦ ꯑꯁ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯁꯨ ꯅꯤꯡꯍꯟꯅꯒꯅꯨꯀꯣ ꯅꯪ ꯑꯗꯨꯝ ꯁꯦꯝꯗꯣꯛꯑꯣꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯟꯐꯤꯗꯦꯟꯁꯁꯤꯗꯤ ꯕꯤꯜ ꯇꯧꯔꯛꯀꯗꯕ ꯄꯣꯠꯅꯦꯕ ꯇꯛ ꯂꯥꯎꯅ ꯊꯣꯛꯂꯛꯄꯗꯗꯤ ꯅꯠꯇꯦꯕ ꯅꯪ ꯌꯦꯡꯉꯤꯕ ꯅꯪꯁꯦ ꯅꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯁꯜꯂꯛꯀꯦꯀꯣ ꯑꯩꯅ ꯊꯥꯏꯅ ꯁꯣꯏꯔꯝꯕꯈꯩꯗꯣ ꯅꯪꯁꯨ ꯁꯣꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯗꯥꯏꯔꯦꯛ ꯍꯥꯏꯖꯜꯂꯒꯦꯕꯀꯣ ꯌꯦꯡꯉꯤꯕ ꯅꯪꯁꯦ ꯀꯩꯒꯨꯝꯕ ꯅꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯅꯣꯏꯔꯝꯃꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯣꯔ ꯅꯪꯁꯦ ꯅꯌꯥꯡ ꯀꯪꯉꯒ ꯐꯤꯠ ꯑꯣꯏꯗ꯭ꯔꯦ ꯅꯁꯥꯁꯦ ꯁꯦꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯣꯔ ꯅꯪꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯔꯤꯛꯁꯨ ꯀꯩꯝꯇ ꯄꯥꯗꯦ ꯑꯗꯩꯗꯤ ꯄꯩꯁꯥꯁꯨ ꯀꯩꯝꯇ ꯇꯥꯅꯕ ꯍꯣꯠꯅꯗꯦ ꯑꯗꯨ ꯅꯌꯨꯝꯗ ꯈꯔ ꯒꯦꯝ ꯈꯔ ꯁꯥꯟꯅ ꯅꯄꯣꯠ ꯈꯔ ꯁꯨꯖꯟ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯏꯆꯝ ꯆꯝꯅ ꯀꯩꯝꯇ ꯅꯪ ꯅꯁꯥꯗꯣ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯩꯝꯇ ꯂꯩꯇꯕꯤꯗꯀꯣ ꯂꯩꯔꯦ ꯍꯥꯏꯔꯁꯦꯕ ꯄꯩꯁꯥꯒ ꯑꯝꯇ ꯇꯥꯟꯖꯗꯕꯤꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯣꯏꯔꯣꯡꯗꯒꯤ ꯀꯟꯐꯤꯗꯦꯟꯁ ꯂꯕ ꯂꯥꯛꯇꯣꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣꯕ ꯀꯟꯐꯤꯗꯦꯟꯁ ꯂꯥꯛꯇꯣꯏꯁꯦ ꯂꯥꯛꯑꯣꯏꯕ ꯑꯩ ꯅꯣꯏ ꯉꯥꯡꯕꯁꯤꯗ ꯁꯥꯎꯅꯤꯡꯉꯝꯕ ꯌꯥꯏꯀꯣ ꯑꯁ ꯗꯛꯅ ꯀꯩꯅꯣꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯛꯏꯁꯤꯕꯣ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯌꯦꯡꯉꯒꯅ ꯕꯠ ꯁꯤꯅꯦꯕ ꯅꯪ ꯅꯃꯥꯟꯅꯕꯒ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗ ꯁꯤꯅꯦꯕ ꯑꯩ ꯏꯃꯥꯟꯅꯕ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯋꯦꯕ ꯑꯩ ꯅꯍꯥꯟ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯏꯃꯥꯟꯅꯕ ꯑꯝꯗ ꯉꯁꯤꯁꯦ ꯗꯦꯠ 28ꯅꯦꯕ ꯅꯝꯃꯤꯁꯦ ꯉꯁꯤ ꯗꯦꯠ 28ꯅꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯁꯤꯕꯨꯗꯤ ꯅꯍꯥꯟ ꯗꯦꯠ 25ꯇꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯥꯛ ꯆꯥꯅꯩꯑꯕ ꯑꯩꯅꯦ ꯏꯃꯥꯟꯅꯕ 2 ꯑꯃꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥ ꯑꯃꯅꯦ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ
ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯅꯪ ꯄꯩꯁꯥ ꯇꯥꯡꯈꯠꯂꯛꯄꯗꯤ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄꯗꯤ ꯌꯥꯏꯀꯣ ꯚꯥꯏ ꯑꯗꯨ ꯅꯪ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗꯗꯤ ꯁꯤꯔꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯁꯤ ꯗꯥꯏꯔꯦꯛ ꯁꯤꯃꯛꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯥ ꯁꯥꯎꯅꯤꯡꯉꯝꯕ ꯌꯥꯏꯑꯕꯀꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯏꯁꯇꯥꯔ ꯁꯟꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯤꯔꯤꯗꯣ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯅꯤꯁꯥꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯥꯕꯒꯤ ꯇꯥꯏꯞ ꯇꯧꯈꯠꯂꯦꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯅꯤꯁꯥꯁꯦ ꯑꯗꯨꯝ ꯆꯥꯈꯠꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕꯤꯌꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯪ ꯆꯥꯛꯆꯥ ꯌꯨꯊꯛꯇꯣ ꯌꯥꯝ ꯊꯤꯅ ꯂꯨꯗ꯭ꯔꯦ ꯅꯪ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯁꯤꯔꯅꯤꯅ ꯁꯤꯅꯦꯕ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤꯅꯦ ꯑꯩꯅ ꯅꯃꯥꯟꯅꯕꯒ ꯇꯤꯟꯅꯧ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯃꯉꯥꯏꯔꯦ ꯑꯩꯅ ꯁꯣꯏꯕ ꯃꯇꯝꯗ ꯗꯛ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯏꯅꯔꯖꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯀꯨꯂꯤꯟ ꯏꯅꯔꯖꯤꯁꯦ ꯁꯤꯅꯦꯕ ꯑꯃꯅ ꯑꯃꯗ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯅꯒꯗꯕ ꯑꯦꯟꯖꯣꯏ ꯌꯣꯔ ꯐ꯭ꯔꯦꯟꯁ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯃꯅꯅꯦ ꯗ ꯋꯦ ꯑꯣꯐ ꯗ ꯁꯨꯄꯔꯤꯌꯔ ꯃꯦꯟ ꯑꯅ ꯗꯦꯕꯤꯗꯤꯌꯥꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯋꯤꯅꯦꯕ ꯅꯪꯉꯣꯟꯗ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯔꯤꯁꯦ ꯅꯪ ꯐꯒꯠꯂꯛꯅꯕꯅꯦꯕ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯁ꯭ꯇꯥꯔ ꯁꯟꯅ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯪ ꯍꯣꯠꯅꯔꯛꯑꯣꯕ ꯐꯒꯠꯂꯛꯑꯣꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯅꯦꯕ ꯅꯪ ꯒ꯭ꯔꯣ ꯇꯧꯔꯛꯇꯣꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯗ ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯥꯟꯅꯕꯁꯨ ꯈꯪꯗꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯉꯥꯡꯉꯦꯀꯣ ꯑꯩꯅꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯥꯡꯉꯦ ꯃꯤꯉꯣꯟꯗꯀꯣ ꯑꯩ ꯏꯃꯥꯟꯅꯕꯗ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅꯤ ꯁꯤꯒꯤꯁꯦ ꯅꯨꯡꯁꯤꯕꯩꯅꯦꯕ ꯉꯥꯡꯉꯤꯁꯦ ꯐꯅꯤꯡꯕꯩꯅꯦꯕ ꯅꯪ ꯅꯁꯥꯅꯇꯣꯝꯗꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯌꯨꯝꯗ ꯅꯪ ꯄꯩꯁꯥꯁꯨ ꯇꯥꯖꯗ꯭ꯔꯕ ꯍꯣꯠꯅꯕꯁꯨ ꯀꯩꯝꯇ ꯍꯣꯠꯅꯗ꯭ꯔꯕ ꯅꯁꯥꯁꯨ ꯁꯦꯞꯁꯨ ꯇꯥꯗ꯭ꯔꯕ ꯐꯤꯒꯔꯁꯨ ꯇꯥꯗ꯭ꯔꯕ ꯆꯥꯕꯁꯨ ꯄꯨꯡꯆꯥ ꯆꯥꯁꯤꯜꯂꯒ ꯂꯩꯔꯕ ꯑꯗꯨꯒ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯕ ꯑꯩꯅ ꯍꯪꯉꯤꯗꯣ ꯀꯟꯐꯤꯗꯦꯟꯁꯁꯦ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣꯕ ꯑꯗꯨꯅ ꯀꯣ ꯀꯟꯐꯤꯗꯦꯟꯁ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯀꯟꯐꯤꯗꯦꯟꯁ ꯕꯨꯁ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯊꯕꯛ 8ꯇꯣ ꯇꯧꯕ ꯍꯧꯕꯤꯔꯣ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯇꯣ ꯀꯝꯄꯜꯁꯔꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯃꯅꯤꯈꯛ ꯊꯕꯛꯁꯦ ꯇꯧꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯟꯐꯤꯗꯦꯟꯁꯁꯦ ꯕꯨꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒ 8ꯃꯛ ꯇꯧꯔꯕ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯥ ꯆꯦꯟꯖꯅꯤꯀꯣ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯀꯟꯐꯤꯗꯦꯟꯁ ꯈꯛꯀꯤ ꯅꯠꯇꯦ ꯁꯤꯅꯤ ꯋꯥꯔꯤ ꯍꯧꯕꯤꯁꯤ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯇꯧꯕ ꯍꯧꯕꯤꯔꯣ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯇꯥꯏ ꯑꯩ ꯍꯟꯖꯤꯟ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯟꯐꯤꯗꯦꯟꯁꯀꯤ ꯃꯇꯥꯡꯗ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯝꯃꯛꯀꯅꯤ ꯐꯔꯦ ꯁꯤ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯁꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ